Manipur Dagi Maheiroi Nupimacha ama Ekai Khumnaba Manghannaba Hotnaramle amadi MARAL LEIBA MIOI bail THADOKKHRE. Delhi University da tamba Manipur Dagi Maheiroi Nupimacha ama cab driver amana Ekai Khumnaba Manghannaba Hotnaramle. Thodok adu chatliba tha asigi mangagi numidang pung 12:10 rom tabada Nupimacha aduna Delhi University gi North Campus manakta leiba mahaki kadagi ESBT da chatnaba hotnabada thokibani hairi. Nupimacha aduna thodok adugi matangda Bharatiya Nyaya Sanhita gi makhada wakat ama Model Town Police Station da wakat ki. Wakat adugi matung inna Binod kauba cab driver adu faraba matung bail da thadokkhibani. Cab driver aduna Maheiroi Nupimacha adubu mahakki panthungfamda pubagi mahutta achikpa mafam amada pukhi. Nupimacha aduna achikpa mafam aduda cab driver ga muknakhi. Mahakna blade ama puthoktuna MIOI adudagi kanjanaba hotnakhi. Madugi matung North Eastern State Helpline Delhi Police ta phone tawduna wakat ki. Khudaki oiba tengmang pibagi mahutta manak nakpa police station amada wakatnaba khangalakhi. Maduna maram oiraga Nupimacha aduna Model Town Police Station da chatuna wakat khibani. Police station aduna su khudaki oiba chap chaba thabak laukat khide. Cab driver aduna mahakki leifam khangbana maram oiraga aki akhang pirakpa yai haibagi akiba leikhi. Loinana mahakpu faraba matung line bail da thadokhiba aduda yaningdaba phongdokkhre hairi.